Chahi Asigi October Khaktada Unified Payments Interface UPI Da Lupa Lakh Crore 23.49 transaction Toure HAINA Union Finance Minister NIRMALA SITHARAMAN PHONGDORAKLI Pawasina Hai Lupa Lakh Crore 23.49 senfamasi punna transaction billion Tarataruk Dasmik Manganipanda transact Tokibane Mawang Chahi October Thada Taukiba transaction ki chang aduga yengnabada Chahi Asigi October ki transaction ase chada nifumanga ki chang da hengatle haidi ningsing bayabadi UPI ase National Payment Corporation of India na kumja Englishingani kuntarukta launch tokibane masina tongan ba bank singe account kaya mobile application amada siznaba yahanduna lebak asigi payment ecosystem da achauba ahongba ama purakibane system asigi matengna fund transfer merchant payment amadi mioi amaga sell thadok thazin tawbada thoidok hendok na laihali UPI na fund transaction tawbada yamna laina secure oina amadi thuna transfer tawba yahanba sina miyamda achauba khudong chaba ama piribane masigi mathakta lebak asida cashless economy ama sagatpada achauba thodang ama lori ngasidi UPI na chawkhalakpagi matung inna malemgi tongan ba lebak tareta chatnare Lebak Singadu ki manungda UAE, Singapore, Bhutan, Nepal, Sri Lanka, France, amati Mauritius yauri.